कोर्टना नन बेलेबल वारंट इशू तौख्रबा नारेंगबम समरजीत दिल्ली एयरपोर्ट फारे मणिपुर पुरक्नबगीदमक ट्रांजिट रिमांड लौनबा ngasi कोर्ट पुथोकदौरे अक्टोबर की तांग कुनगमापन इंग 2019 दा लंदन दा पांगथोकिबा प्रेस कॉन्फ्रेंस अमदा मणिपुर इंडिया दगी तोंगान तारे अमसुंग मणिपुर स्टेट काउंसिल सेमलगा मसाबुना काउंसिल अदुगी डिफेंस मिनिस्टर ओइरे हाइदुना लाउथोकिबदा याउखिबा तेरा लौक्राकपम लेकाइदगी नारेंगबम समरजीत सही निफुगा तरेट अपोकपा लैखिद्रबा एन जुगेंद्रो ngasi अयुक अंगनबदा नेशनल इन्वेस्टिगेशन एजेंसी NIA की अखनब टीम अमना दिल्ली एयरपोर्ट फारे महाकपु NIA की ऑफिसर अमना लुसिंगबा स्पेशल टीम अमना फारे हाइबगी पाउ फंगबगा पंथदना पाउसे असिना थौदोक असिगी मतंगदा सथखिबा अखनब इन्वेस्टिगेशन अमदा फंगलखिबा रिपोर्ट सिंगना हाई ngasidagiना चाही अमा मखाइरोमगे ममांगदगे यूनाइटेड किंगडम के कैपिटल सिटी ओइरिबा लंदन की मफम अमदा लैरखिबा महाक ngarang मार्च की तांग कुनगमरे इंग 2021 की अयुक पुंग 9:95 के एयर इंडिया की फ्लाइट अमदा लंदन दगे न्यू दिल्ली के इंदिरा गांधी इंटरनेशनल एयरपोर्ट तमना पाइरखिबा फ्लाइट अमदा तोंगलखिबने लंदन दगी दिल्ली तमना पाइरखिबा फ्लाइट अदु ngarang numidang pung 11 khara helakpada thunglagadawane adum oinamak khajiktang thengthakibadage ngarang ahing nongyai pung 12 tasilakpa tanjada mahak airport asida thunglakhe hojik malemge mafam pumnamakta covid-19 gi pandemic mayok nariba singge manungda united kingdom su yaubadage mahak london dage air india gi flight adu tonglamdai dasu covid-19 gi test tawbaga loinana मथौ ताबा फॉर्मेलिटी पुमनमक पांगथोरखी हाइरे महाक अमसुंग बिष्णुपुर डिस्ट्रिक्ट के मोइरांग पुलिस स्टेशन की मनुंग चनबा तेरा खोंगसांगबे लाइस्रम लैरक्तगे याम्बेम बिरेन सही होंपुगमरे अपोकप लैखिद्रबा वाई थंबालगौगे माइकैदगे लंदन दा पांगथोकिबा प्रेस कॉन्फ्रेंस अदुदा लाउथोकिबा वाफम सिंग अदुदगे मखोय अनि याउना सलाई अमसुंग स्मार्ट सोसाइटी गे थौपुब खरगी मथक्ता पुलिस न केस अमा लौखलबा मतुंगदा मदुबु NIA गुवाहाटी दा खुसिनखिबदगे केस अदुदगे मिरोट ओइरे हाइबगी वाफम मसाना खंगलगसु महाकना ngarang लंदन दगी दिल्ली तमना लाखिबा खोंगचत्ता सासिनबा नत्रगा सेमजिन साजिनबा ममिंग मथा सिजिनदुना लाखिदे महाकी असेंगबा मिंग अपोकपगी ममिंग अमसुंग लाइफमना चिंगबा लोसिंदना चपसाना हाइदुना लाखि दिल्ली एयरपोर्ट थुंगलबगा पंथदना लैबाक असिदसु कोविड-19 पेंडेमिक की मायोक्ता अकनबा सेक्शन थौरांगसिंग लौखटलिबना मपान की लैबाक अमदगी लाखिबा महाकसु कोविड-19 की टेस्ट तौखे टेस्ट अदुगी रिजल्ट पुंग 5 की मतुंगदा फंगनी हाइबदगे महाकना टेस्ट अदुगे रिजल्ट ngaiduna मफम अदुदा लैखे अदुगा टेस्ट की रिजल्ट महाक नेगेटिव ओइरे हाइबगे रिपोर्ट फंगबगा पंथदना एयरपोर्ट के इमिग्रेशन अथॉरिटी की अयाबा लौरगा महाक ngase अयुकी पुंग 11 मिनिट कुंदा दिल्ली दगी इम्फाल एयरपोर्ट तमना पाइरकदबा एयर इंडिया की फ्लाइट अमदा तोंगनबगीदमक सेम सारिंगाइदा NIA की ऑफिसर अमना लुसिंगबा स्पेशल टीम अदुना महाकपु एयरपोर्ट ता लैबा इमिग्रेशन ऑफिस का नकनबा मफम अमदा डिटेन तौखिबने NIA की ऑफिशियल सिंगे थवोंगदुदा महाकी माइकैदा पाखटपा नत्रगा थुकटपा अमता उबा फंखिदे मदुगी महुत्ता इंडिया की माइकैदगी महाकी मथक्ता लखटपा केस अमा लैबनी हाइबा वाफम मसाना याजखी हाइदे मफम अदुदगी हौरदुना NIA की कांगबुना महाकपु वाहंग पाहंग सथरखिबगा लोइनना इन्वेस्टिगेशन एजेंसी असिना लौखलिबा केस अदुगा मरी लेनना महाकपु फॉर्मल ओइना फाबगी अरेस्ट मेमोदा महाकना खुजेक पीखे लोइनना NIA की ऑफिशियल सिंगी माइकैदगी केस अदुगा मरी लेनना लौखलकपा फॉर्मेलिटी पुमनमक्ता कोऑपरेशन पीखी हाइरे पाउसे असिना फंगबा रिपोर्ट सिंगना मखा ताना हाइबदा महाक ngase अयुक अंगनबदा फॉर्मल ओइना फाबदगे हौजिक दिल्ली दा लैबा NIA के हेडक्वार्टर की कस्टडी दा थमले महाकपु ट्रांजिट रिमांड लौदुना इम्फाल दा पुरकनबगीदमक हयेंग दिल्ली के स्पेशल कोर्ट NIA दा पुथोकनी हाइरे कोर्ट अदुना पिरकदबा ऑर्डर की मतुंग इन्ना महाक इम्फाल दा पुरकनी हाइरे महाकपु NIA की कस्टडी दा थमखिबगा
पंथदना एजेंसी असिना मेडिकल टेस्ट तौखरे हाइरे ngasi ayuk anganbada fajinkraba N Samarjit kumja 2019 gi July 8 ta Kolkata gi damak Imphal thadokkhibane tasengnamak mahaki khongchat adu mapan gi maru oiba amasung maming chatpa leibak singda leiriba salai amasung Smart Society brand sing yangsinbaga loinana London da pangthokadaba thauram amadagi Bharat Gaurav Sanman kauba mana amasu lawruknabagi damak satkhibane Kolkata da thunglaba matungda mafam adudagi mahak Dubai da chatkhe mafam asida numit kharani leiramlaga mahak mathang China amasung Japan chingbada chaluraga London da halaktuna hairiba mana ase mahaki imung manunggi miyoi singa loinana lawminakhibane mamang thaktasu London da pangthokiba thauram amada mangonda Mahatma Gandhi Sanman kauba mana ama piduna ikai khumnaba utkhrabane Adumakpu London da pangthokiba press conference aduge matung mathangi numit October 13 2019 da Lamphel police station na Sumoto da regular FIR case ama lokhatlaga NIA da sinaraba matungda satharakhiba investigation loisilladuna Imphal gi Uripok Chairap Court Complex ta leiba special judge NIA Manipur da agency asige maikai dagi tha asige kulhumdoida Sarsit thagalakpaga panthadana mahakna London dagi halakhibage sapsaba maram sing hogjingmaki oinade khangba ngamdre adum oinamak British government na mangonda piramba provisional asylum adugi mathakta permanent asylum pinabage process laukhlaktuna masigi damak pangthokiba interview na singbada saruk yaruraba mahakna United Kingdom ge final asylum launabagi satharakhiba thabak thoram pumnamak withdraw tawramlaga Laibak asida halakhriba asige maram singi manungda haujik salai amasung Smart Society na masigi depositor singna tawrakliba complaint sing mayok narakpa mahakna lusingduna lingkhat charamba North East India Development Party NEID bu kaningba amasung Yambem Birenga mahakagi maikaidagi laukhiba phirep aduda authenticity pibigadaba authority singi maikaida Thazadaba amasung pendaba sing mayok narakpadage mahaki mahausagi punsida amuk hanjilaknabagi damak laurakpa phirep oigani thajanare panba yabade NIA na tha asige kulhumdoida court asida file tawrakhiba charge sheet ta mahaki mathakta Indian Penal Code ki section 120 clause B 420 amasung Unlawful Activities Provision Act 1967 ge section 13 amasung 17 gi makada charge tawribane agency asina submit tawrakhiba charge sheet asida yumpham oiduna special judge NIA Manipur Waikhom Tonen Maitaina special trial NIA case number 2 of 2021 laukhatkibane loinana ngarang court asige proceeding officer na pikhiba order amada mahak amasung Yambem Birenbu absconder ni haiduna makhoi mathakta non-bailable arrest warrant sing issue tawkhibane aduga NIA na file tawrakpa charge sheet asida accused sing ni haiduna maral sirakliba mahaki mayamba Narengbam Biswarjit Kaisamthong Elangbam Laikai dage Elangbam Brojendro chahi nifugani thoi apokpa laikhidraba E Bhubaneswar amasung akoizam Deepa Anand chahi nifugani thoi apokpa laikhidraba AK Nandalal Kwa Kaithel akham laikai da leibage mathaktana samon notice sing issue tawkhibane akon bagi samon issue tawkhiba miyoi sing ase case asidage bail lauduna leirakliwani amaromda Narengbam Samarjitpu NIA na Delhi airport agi fare haibagi pau phangbaga pausi asina tera khongsangbe laisram leirakta leiba Yambem Birenge imungi miyoi amaga telephone da sanakiba wari dade makhoi maikai dagi de karigumba I pau amata taba leite mari lenabo authority amata nasu kari amata hairakpa leitri haibaga loinana mahakna imungi miyoi oijarabasu Yambem Birengade hakthengna telephone da wari watai amukta sanade haiba waphamsu phongdorokhe Myanmar army na nongmai kapada sokpa miyoi ahum Imphal da puraktuna layengle Thangkhan Lal Kilong Myanmar army na nongmai kapada sokpa miyoi ahum Imphal da puraktuna layengli haina
कुकी स्टूडेंट ऑर्गेनाइजेशन KSO गे फाइनेंस सेक्रेटरी थांखन लाल किलोंग न फोंदोखरे ngasi Manipur Press Club ta pangthokiba paugi mifamda thangkhan lan kilong na makha taraduna hai ngarang numidang India gi pung 8 lom taba Myanmar gi na pung 9 lom taba matamda tamuda leiba sanagi dukan amada Myanmar Army na lut tawnaba honabada thengnarakpa miyoina civil society organization da phone tawraba matung miyam omsinduna thingnaba honakhe miyam adudage nanthoknabagi damakta Myanmar Army na nongmai kapthorakpada miyoi khara sokhe asokpa sing adu puthoknaba honabada Burmese Army na thingkhe KKL KSO More Youth Club amade HTC na lona more tamna puraklaba matung ngasi Imphal da puraktuna layengkhe Jenims ta pukhatuna layenglaba matung miyoi ama serious oirakpadage RIMS ta refer tawkhe miyoi adu khuning kok amade thabakta nongmai maruna pankhe Jenims ta leiba miyoi ani adu casualty ama operation theater surgical ward ta layengle maha kidney amade body organ ge mari sing ka hena sokle haire nakal amaromda press na phangba pawgi source amada hayeng ase Myanmar Army ge rising day ge thoramne hauzik leibak asida Myanmar Army ge Laingak sasan leiriba sida thokliba miyam gi ihau asige makhatana pamdaba thokdoksing thoklakpa yai haiduna Myanmar Army na section thorang lokhatpa oina tamugi mafam kharada security gi akanba section thorang lokhatlingai cherakta hairiba thokdok adu thokhibani haire